Amam angan sinarakle korauhanba ipasu lengthorakle taklari malemda yatkairo taibang sintha panglaro adubo ahingdo mamit kakla amaphau tumthada tumin umduna phamliba nupa mangonda amam angan sinarakpa adugi thoidokpa khenaba leite haigum adumak ungduna le haifam tawfam khangjade masado mana khaliba wakhaldo chumlibra haiso masana khangjade tarai mamana ayuki lai khurumbagi khingliba kangsido ahumlak tangni adubo nupa mangondadi kangsiduna gyan lakhanbagum masado shorama sangna hondoklaga famlambado machi khasik lengi aduga akoibado koina yenglei thiribado atai natte magi phone fanglaktrabada amukso leiduna yengi adubo makhotmakna pairamle mana thiriba phone dudi ngaure haigom makoktu fet fet hai aduga phone do lokfat hanglaga pung yengi mari makhai taramle ngaihaga muktumina famliba sofa duda tapna nga thai matha aroibida sarabani masana wakhal khazi khantha hudaba mikup aduna maram oiraga mamana amadi ataina mabulana lokhiba aduga masana pangjadaba aduda ushilamba mamit phat pangle thangnaba mikupta phat hogatuna bathroom changkhre iru mai thazarba matung bathroom dagi towel ama setlaga thogle kabort leiriba adomda amuk changlaga setnaba firol kanna khalli urei kachin oirapna ningthina yanduna thamliba beige polo t-shirt do nahan khay yingsiludabani aduda lei khangude lawthoke haiduna makhotuna lamge tawbaga maningdage hairei yaifana wa dajo kari dress anige ngaranga devdas ngasina hero yaipuba onthorakpani henthoisna su leirambaduda ikaiboy kaiboi leiramba phurit ama tap pairaga sachat lisili yaifaga henthoisna gado breakfast piba lakpani yaifa table da chanaba singdu thamna thamna wa makha tare dajo hai so haibani nasak haira thibasu nate talliko nupi magi aduk chopna angawbo onba kaido de hoi body du diad yam now oiriba gym ga do khaga chasillo chahi sulira ani aduna semba yaba semhor inamado angang ni haidai pam de na complaint thangalakjani bedreng ni khaplido machin machaduna yaipuba machanda phaini yenglaga nangai khangdana ayaba sari nohino pepa ngang nuko angang cheijani is phubiro ha ngamsungam si hairaga hotana chen khre yaifana chen khibaduda enthoishna do ngai kho haigum laurei yaifa ngai khoi bani chatminar se ngai wai ba amadu sulaurami madarna haiba khaido hairamo ai kuina layade doida makhada pai khai chen thakre henthoishna do sor sang no hondok laga yaipubada onselei aduga saurapna dajo nungai dabra si hodabada yaipuba saujilakpaduda nokninglei adubu noktabida khumi kai hainingi banangi duna bema henthoishna yam ware haigum mamit ka do ongkhatlaga se nanga wari sanaraga ne ai khoidau sagwal aduna imana hairakpa khaido hairage yaipuba tumina momonnoi angang duna mangonda haipa sajilakpa duda adubu khumi hairo adudi henthoishna makhonga do khajik semlaga number 1 da si imana semi mayam se loin jagadaba number 2 da si loibaga imana piraiba form mayam se mengadaba nasane yana number 3 da ani se loiraga nasagi ka loisilamo haibani aduga phirol su loisalu sudo haibani number 4 da chak chaba aina korakani minute ani gi manungda kumtharga chak chagadaba si hana tor aduga imana ko na makha hairakani haibani haiba inasi wayam ngangna da bi hairakpani yaipuba mayaga ka khaini tarido mamagi rule do tabada nupa sidi makokta makhut haple duni atai sidi yar kalushin bai thabak sina ai karam kan tariba nene mala aga dum lushin daine henthoishna paina yenglaga ai khangde for any other question imai manakta chatlaga hangbiu si hairaga vet haidoktuna gam thokre yaipuba chatkhriba nupi du da yenglaga ma imai khukak phaude
Ngauri aidi. Masana ngangli du gyan lakpada mugsem tukje. Kaino ni aipuwa. Nang se singbe ma jandan ondoraba kaino mi. Angang sida. Adusu janapi mamana. Meeting na ingse kainum tawre. Yadre ni. Si hairaga amuk mathanta noi. Mapining thina secheli aduga tapna sofa da fam tharaga sangom glass tu paiduna thakpa howi. Mamit na thamliba form singdo amuk yeng. Ihan han bada leiriba form aduna mental therapy gini. Madu ubada nupadu mamit mana chap yungi. Thuna table da sangom du thamkre aduga form atay du su yengle. Next, gym gi. Adu ubada matin khangha hai. Mathangna trading and investigation workshop yaunabagi form ni. Yaipuba mamana tawri mayam du ubada makokta makhut haplaga tapna soli. Oh, Shilki bema. Nang hek tawdana ay handak matang sidane pura kainum tawhandor. Mating du gidi ainingay litana thagachari. Adubu ibema iko nang gihaktakta imiwa su taba konthi su jaba 11 Upay di leita mama saure khangbana breakfast to sachat chaba loishili aduga form singdo patpat menchalaga taw haiba thabak singdo tawba loishinaba hone thabak tawba hitabadi nate no pasi koina tawrudabagi masada tawningdaba phawani somdasu sinthano Srinivasta aroibi thadana lecture tawri sauna hairi sinthano karino ba moi babungna pamisi icha sina haiba loina ya thopirage hairi bro haibanida asuk gyan dadrisibu karigino magi mi phatta singduga icha ga lamba pahallaga icha se awa phamda ta halasi hairi ra haibanida kari su kana ba phang kari su semdok pangamoy ai khoi gi haktaktagi kanam tana matuna masokengam khidrabani aduga kaishu oidabana jasibu mainungda amukasu na khottuna langsingi khaliro moi pabo as ngai khoda mama aina tawhanba natini nachana tawban adubu aina khalubadi mangonda leiriba akiba si masana mayokna san aduga evidence singdu phanglaba matung logi matengna laman kumhangi khanba adubu nachanu pase tumin leiba hodongna chaphunga midun mana tawgi khaladi taw upai leite aidi asinabu phari khalin mine henjin ngamdanaba adugane kashu leitaba nupiduna hekta manipulate tawrami handaksu amaromda pangdeni nachanu pase moi pabo nupido masakta o adudi masakta o haibani Srinivas mamit mana langkhatlaga pakhatna khumi hai adu yadi mama nachana khwaya daba thabakse maduni nupidu landabani hoi masulal adubu matamduda mana wakhal mapung phadribagini haina khrabadun nachanu pabu kanbada mana sumating khasikur supangki aishu masakta singna khangti adubu mana mating panglakibaduna magi saktam adu phawdi lotkhraban magi maral amata leite haibayani icha yaipubana sune mabu waraudaban maramdi magi nungshiba minamba natkide adubu mana nungsiba phangnaba hotnabada sizinnakiba pambai ado phattaba oibana mana icha yaigi nungshiba phangdabani sinthano do saurei adudi karigi mana ichagi mafamda hojiksu yetpano nungshibagi oiramni ne mama nangshu nupi khanglamganida nungshibagi maichakse ha phauraktabra ne nangbo nangshu thaina tumba chaba khangda ngaukibaduni nupi macha adudane lana lauragumsi masu CHEINA khanglibi amani ne kari CHEINA sinthano CHEINA makhal yambani nang ai amadi icha yaida phawriba CHEINA se amata masak manaba natini magi maram tongal adubu CHEINA di ikhoi khangliba natro chapman nupi macha dusu adubu mana aigi yumgi mau oiba aigi sagaida tinbadi aina shungya yadraban aduga noina mangonda yam lane henjena khanbado aina khananingde masak shoidana khanglakhini mana chaliba paukhong shoidana phunglamkhini CHEINA makhal singdo mana macha khaina amamamda oina loina manghalamkhini CHEINA khol leitanaba mawongda thazawni mama aina haibase nupidu kanano thiruranu kanararego nangna thirubada khangkhibadi magi masak karam taw adubu nupidu gi asengba masak adudi nangna khangbangam
थीबा फंगलोइने ममा हंदक्ति सिंथानु तपथरे फरे आई हंगरोइगे अदुबु इचा याइगे मफमदा फाउरिबा चैना सिंगसे कोकनबा होटनबा याबा होटनखिनि आइदि ममाने अदुना इचाना वाबा उबा ngamde माबो अदुकी मतिक ऐना पाम अदुना मा मांगबा यार असी हाइरम लगा सिंथानु थोखरे साउना थोखिबा नते मितलु पिरांग खजाई थक्ता सिंथादुना थोखिबनि करंबा ममाना येंगदुना लेथोकपा ngamgani मचाना अदुक साथीबा फिरेप लौरकपा मचागे मफमदा फाउरिबा चैना करंबा ममाना येंगदुना लेथोकपा ngamgani अदुबु अराइबा नुपी नते सिंथानुसु हुत्तुना येंगबा मित्येंगनि मागी करम मचाबो सेमदोकसिगे करमना माबो नुंगाइना थमसिगे खंदोक्तुना थमख्रे करीबु ओइरिगबा ममा ओइबि मागी फिरे करीबु ओइरकपा तुंगी पुंसी ngaihaga mukhausin khre chakhumdani henthoishna yaifa amadi sinthano chak thongbagi marang lerambani sinthano henthoishna da tapna hangi sana nangna gyanta noida chawgi thabaksi kamain tawrige karamba bibamda leirige ba ima kaisha thoidok baleite da ado aida chawgi mong siri yaningde kari mawong no ne thabaki thawasa di थोकपा मा लाक्चरनी न लेथोय नुपी मगे हकतक त मपुनसे मंगहनगे दो नुपा याम मानते कदाइदनो म खांगबा कंजदे मीना याम लाइना मैनिपुलेट तोबा ngamni मागे माइंडसेट से स्ट्रांग ओइदे मागे थबकसिगा खरा चनबा वाटगनी बिजनेस मैम कॉन्ट्रैक्ट मैम से माना ngamnaba hotnage hairadi मसा फबा कोकलिंगबा अदुगा ख्वाइदे मरु मतंग मतम खंगना इमोशन उत्पा हेगदबनी मागे हौजिक लेरिबा स्टेज सिदी पूरा फेलियर नि स्टेप अमा फाउ का खत्री हाइवे मंगोंदा मसा हाने इंप्रूव तौनबा होटना हनबा अमा याम दरकार दाई एमा आइशु याम हाइदना हाइबा नतेदा आई बिजनेस रोम दा हेने इंटरेस्टेड ओइ ममा अदुना आइना थिसेलुबा खरादुना हाइबने लाइरिक दे हाइते पासु पानिंगदे एकेडमिक किसे सिंथानो हेंथोइसनाना हाइरि सिंगदु यानिंग तसिंगना याइपुबदा वाटलिबा गुनसिंग असि हेंथोइसनाना हाइरिबा सिंगसिमकनि तपना वा हाइरे हेंथोय नंगोंदा ममा कइनुमता हाइजगी याबियुबा हेंथोइसना सिंथानोना अदुमना हाइरकपदुदा ngakle कई हाइगे हाइनो मा हाइयो ममाना हाइरगा आइना कइदोबा यारोइदोइनो सिंथानो नुपी मचादुगी नुंगसिबा वांगांगदुदा पेंजना मोमो नोगले सना नंगना दाचौसे सेनाबियुबा इचाना माबु खरे सेमदोकबि ममा से दाचौबु याम नुंगाइ हनिंग अदुबुने आइना लंबी यात्पीबा खक माबु तसेंगना सेनादुना सेमदोकपदि ममा ngamlu इसाना खंगजे अदुबु इचादी लौसिंगले खांगबा कलमनि ना थौनाले थबक तोबदा चेक्सिले अदुना दाचौबु नंगना सेनाबियु माबु मतिक चाबा मथौना मरिंगजे लेबा नुपा अमा ओइनबा एखोइ मयाम नंगता होटनसे हेंथोइसना नोकलगा अदुगिबु ममा आइना ngamikhai adum hotnage एखोइना होटनबा खकना यादौबा नतेदा मसाना सेमदोक चनिंगबा अमा पोकदबनि अदुगा ममाना थेरापिस्ट अमा तानबदुदि याम फै दाचौगी ट्रोमा मंगोंदा लेखिबा मेंटल ब्रेकडाउन मैम से हाना टेकल तोबा हेबा सिचुएशन के ओवरकम तोबा ngamnaba हाना होटनखिनि अदुगा मी खरा याम पुलहनसे याइफदो फमलगा वारी तारंबनि याम सीरियस का तारकपदुदा मादे हाइनरक्त्रदुना कारण फुजिले अस यारे नोय अदुम सेट मोड की वारीदो अमता लेपो आई याम तानिंगदेबा असि योंग हनुबसे नुपी थीगे थिजिललो ममानबदि मचा अनि अहुम सुग्र माना सिदैसेदा मखुतलेन थचना लेर कई फजरदना कॉलेज रा कइनो काहनख्रो याम पक्त्रे नुपी मसक फजबा थेंगनरगा माइ लेना से माइ फजख्रसनि हेंथोइसना फैने येंगी याइफदा इबेमा नंगदि पुरा कइनुमनिना नबुंगसे कमाइ फहनसिगे खंदे वाथिंगांगले नुपी थिजिनबिरो हाइबा कानाद्रे नुपी की खुदोंबी मतोंदने लेरगा फबरा मुगेंगसे सिंथानो मथबाक येरगा हाइबा हाय महाचंदान नंगना हारिदोबु करिनो हा नबुंगसे पुंमांग मांगनि नुपीगा सचत थिरोये हाइना सिंगनरिदुसुने मसा मसा यानाद्रदि लुहोंबा कैंसल मसा मसा के अपांबा तौजसन याइपुबदो चाखुमदा माना चाबगी प्लेट कैकादो पाइरगा चंगलकपनि ममाना हारिदु तारदुना असेंगबैसु लुहोंबा कैंसल तोबा यारबोइमा
Nupi ahumdo yaipubada loina yengle. Nasa nasa haina jadawni. Hayeng luhong balipagand. Ay khoidane adugi matha sahalakanu ko. Yaipubado kashu tawdagum maya higatlaga. Pharine dude. Nupi masak phajabi ma koina badawgi. Si haina haina vision lairiba romda changsilaga plate glass to hapchili. Aduga amo dining chair ama chingthoklaga famthare. Sinthano machada yenglaga. Imagi bungo sakhenba nungshibao ho pamubao nangne aina taw haiba khai loin tawrabo. Palemi ma nungsibi tawrame. Ado form do gaino aduna kai kana dorige. Hai yam kana grasani yamna khangaba nasado hana phanaba hotnakini. Laman khumjikand ko natradine laman khumbaloi nakhutto lenthat chanabada sikibana halani. Ima sidi aya singbu sigi tobuna dimi. Henthoishna khumninglakduna khumai sinthanu na khumjingaida. Ahoi sigi tobuna teda dhaige tobuna troda jaw. Yaipuba henthoishna na dumna khumlakpaduda mapukningda noi. Khangle nupi shimagi nahangi mawongduda pen khidre haiba. Ish ima wangang na bangamj. Ima majam si yoksili entoise. Hai ngasidagine nang sanana haiba indawni. Aina mase nang senanaba thamabani tongan. Hek yadraba nang aibu phatte haiganu ko. Yaipuba matin khanga hai latlat tawna. Kaiba abemana ai senadoiba angang sina ibungo revenge ta ngawbao nangondagi sanana hena kokleine adunani. Ima ngang mamangda ibo chakhum changlakpa Srinivasdo moina hainari du taraduna. Yai handakti pabung upai leite he dangi kesi namana ingondagi munkre. Yelabani aine handak matang simadi shoidana loiredana. Henthoishna hepa sajile loirani kyamwarono handak matang namdana semdo kaurani. Hayengde college chatawni class yam tawroi ani khaktani adu loiraga office ta thabak singse ngamnaba dil emta tawdabida mai paknaba hotnagadabani. And gymga therapy gasu. Yaipuba henthoishna de yenglaga abe masana. Somdana Surasto magi kada sofada tapna famlaga mamit oishinduna le. Silky do Surasna kawi haibadu da jangle. Dada tabro kai haigay gawrido. Mamit to tapna pangle Suras aduga chumna famlaga. Silky pabung se pharar magi pataba thabak singse sum nong magi sathi be hengalakani. Aide chen famleti upai leti machani magi matonga dominkini pataba lambi sida. Aibo hek pokpa ipani aduba ishu khangida phatte haiba duna nangdi sigi thabak singse tawhaningde. Nasamatik chana naina sing tamlabani aduna aina paiba contract singse nangna mahut sinduna pairo aduga phattaba amakpa amatta yaudana sena. Silky Surasna itha thajada dumna hairakpaduda dada kaino nang haidubo. Aina hingbai thoidok partha leiteda pokpirambagi laman singliba haiduni adubu phattaba thabakse nangbudi chenahaningde. Aduna dadana haibiyo nangna khangdaba aigishu wari le. Miyamangda tamthibagi maikhum ublabasu aishu CHEINA khangini nungshi CHEINA. Surasdo du khak hairami aduga sofa du da nga duna amuk mamit uishinkre. Silky ngakna Surasda yengduna lei machi lengda aduba hojik wari sanaba yararoi khangladuna tapna hogatuna thogle. Thongjin yorakpada amuktang mamaido leithoktuna yenglami machinda kanasu tahanda asumna solami. Thobabudi aina hatkani.